ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯅ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯅꯕ, ꯊꯃꯣꯏ ꯁꯦꯡꯅꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯑꯃꯒꯤ ꯃꯔꯤꯕꯨ ꯂꯨꯝꯅ ꯂꯧꯅꯕ ꯃꯇꯝꯅꯤ꯫ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯋꯥꯕꯗꯨ ꯑꯩꯒꯤꯁꯨꯅꯤ ꯈꯟꯅ ꯆꯨꯝꯊꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯇꯝꯅꯤ꯫ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯡꯒꯪꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯗꯤ ꯂꯧ ꯎꯕꯅ ꯑꯣꯏꯔꯝꯃꯤ꯫ ꯂꯧꯕꯨꯛꯇꯒꯤ ꯐꯧ ꯀꯥꯔꯛꯇ꯭ꯔꯒꯗꯤ ꯆꯔꯥ ꯍꯦꯟꯗꯧꯔꯤꯅꯤ꯫ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯍꯤ ꯑꯃ ꯆꯥꯅꯕ ꯃꯥꯒꯤ ꯐꯧ ꯄꯩꯁꯤꯟꯗꯨꯅ ꯊꯝꯅꯩ꯫ ꯃꯤ ꯑꯃꯃꯝꯅ ꯅꯨꯡꯁꯥ ꯊꯣꯛꯄꯗ ꯃꯈꯣꯡ ꯄꯣꯛꯏ ꯁꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯎ ꯊꯣꯛꯅꯗꯕ ꯃꯇꯝꯗꯨꯗ ꯂꯧ ꯎꯕ ꯀꯌꯥꯗꯤ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩ ꯆꯥꯔꯝꯗꯥꯏ ꯐꯧ ꯆꯔꯣꯡꯁꯤꯡꯗꯨꯅ ꯁꯅꯥꯒꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯖꯨꯝ ꯇꯥꯗꯨꯅ ꯁꯥꯠꯄꯗꯨ ꯎꯕꯒꯤ ꯃꯍꯥꯎꯗꯤ ꯂꯧ ꯎꯕꯗꯅ ꯈꯪꯏ ꯍꯥꯏꯗꯨꯅꯤ꯫ ꯈꯔꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯧ ꯀꯨꯝꯅꯔꯤ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯣꯡꯗꯝ ꯀꯧꯕ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯅ ꯊꯕꯛ ꯁꯨꯅꯔꯤꯕꯗꯨ ꯃꯥꯅ ꯐꯝꯗꯨꯅ ꯌꯦꯡꯂꯒ ꯃꯊꯟꯇ ꯍꯥꯏꯖꯩ, ꯊꯕꯛꯁꯦ ꯁꯨꯒꯦ ꯇꯧꯕꯅꯦꯕ ꯑꯩꯁꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯂꯧ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯝꯕꯤꯔꯝꯗꯗꯅ ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯤꯡꯂꯕꯁꯨ ꯁꯨꯗꯕꯤ ꯂꯩꯔꯤꯕꯁꯦ꯫ ꯏꯊꯟꯇ ꯄꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯦꯔꯤꯉꯩ ꯏꯍꯩ ꯑꯃꯇꯁꯨ ꯍꯩꯍꯧꯗ꯭ꯔꯦ꯫ ꯌꯨꯝꯗ ꯂꯩꯔꯦ ꯄꯥꯕꯒꯤ ꯃꯤꯆꯩ, ꯃꯥꯒꯤ ꯋꯥꯉꯥꯡꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯃꯥꯅ ꯉꯥꯡꯕ ꯇꯥꯕꯗ ꯅꯥꯀꯣꯡꯒꯁꯦ ꯄꯪ ꯁꯥꯏ, ꯀꯣꯛꯅꯒ ꯋꯪ ꯉꯥꯎꯔꯤꯕ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯑꯦ, ꯂꯩꯀꯥꯏ ꯃꯤꯅ ꯂꯛꯅꯕꯒ ꯅꯣꯛꯅꯗ ꯆꯝꯅꯗꯣꯒꯤꯒ ꯑꯁ ꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯩꯕꯨ ꯍꯩꯅꯁꯜꯂꯛꯑꯦꯗ꯫ ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯆꯪꯉꯒ ꯄꯥꯕꯒꯤ ꯋꯥꯊꯤ ꯑꯃꯨꯛ ꯇꯥꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯆꯪꯂꯛꯏ꯫ ꯃꯄꯥ ꯆꯥꯎꯊꯣꯏ ꯃꯆꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ, ꯍꯩꯃ ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ, ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯏꯄꯥ ꯆꯥꯛ ꯄꯨꯊꯣꯔꯛꯂꯒꯦꯗꯣ꯫ ꯍꯣꯏ ꯕꯥꯕꯥ, ꯄꯨꯊꯣꯛꯄꯤꯔꯣ, ꯄꯨꯛꯁꯤ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯀꯩꯁꯨ ꯏꯀꯥꯏꯕ ꯈꯪꯗꯅ ꯈꯨꯝꯂꯛꯄꯁꯤꯗ ꯃꯄꯥꯅ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯏꯀꯥꯏ ꯈꯪꯗꯕ ꯑꯄꯪꯖꯥꯎ, ꯆꯥꯎꯕꯗꯤ ꯁꯥꯃꯨꯃꯨꯛ ꯆꯥꯎꯏ, ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔꯗꯁꯨ ꯇꯧꯒꯦꯗꯤ ꯍꯧꯖꯤꯛꯐꯥꯎ ꯈꯟꯗꯦꯅꯦ꯫ ꯅꯄꯥ ꯑꯁꯣꯟꯕ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯀꯌꯥꯝ ꯀꯨꯏꯅ ꯐꯝꯂꯒ ꯆꯥꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯤꯗꯧꯅ ꯂꯧ ꯎꯒꯦ, ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯒꯦ ꯍꯥꯏꯔꯁꯨ ꯄꯥꯕꯒꯤꯗꯤ ꯌꯨꯝꯐꯝꯁꯤ ꯅꯠꯇꯕ ꯂꯝ ꯃꯆꯦꯠ ꯑꯃꯇꯁꯨ ꯂꯩꯇꯅ ꯃꯇꯝ ꯆꯥꯔꯤꯉꯩ ꯅꯍꯩ ꯅꯁꯤꯡ ꯇꯝꯃꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯃꯍꯩ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯏꯅꯗꯨꯅ ꯁꯦꯜ ꯊꯣꯛꯅꯈ꯭ꯔꯦ꯫ ꯇꯧꯅꯔꯤ ꯃꯌꯥꯝꯁꯤ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯣ? ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯋꯥꯁꯦ ꯈꯔ ꯇꯥꯔꯝꯂꯕꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯝꯃꯣꯏꯅꯦ꯫ ꯃꯁꯤꯒꯤ ꯒꯙꯥꯁꯤꯗꯤ ꯆꯠꯂꯣ ꯆꯪꯉꯨꯆꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯇꯥꯟꯁꯤꯜꯂꯛꯏ꯫ ꯆꯥꯛ ꯄꯤꯛ ꯊꯟꯅ ꯆꯥꯁꯤꯜꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯈꯜꯂꯤ, ꯁꯤꯅ ꯉꯁꯤꯒꯤꯗꯤ ꯋꯥꯊꯤ ꯈꯔ ꯇꯥꯔꯒ ꯂꯤꯊꯣꯛꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯔꯗꯤ ꯐꯗꯧꯅꯤ꯫ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ, ꯆꯥꯎꯔꯕꯁꯦ ꯑꯉꯥꯡ ꯃꯆꯥꯗ ꯆꯩꯕ ꯉꯥꯡꯕꯒꯨꯝꯅ ꯑꯗꯨꯝ ꯆꯩ꯫ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯂꯕꯅꯤ, ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣꯕ ꯈꯜꯂꯝꯗꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯂꯣꯜꯂꯤꯉꯩꯗꯨꯗ ꯃꯄꯥꯅ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯨꯏ ꯍꯥꯏꯕꯁꯤꯗꯤ ꯏꯖꯠ ꯐꯖꯠꯀꯤ ꯋꯥ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯊꯕꯛ ꯇꯧꯗ꯭ꯔꯕ, ꯁꯦꯜ ꯇꯥꯟꯗ꯭ꯔꯕ ꯅꯪꯒꯤꯗꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯄꯣꯊꯥꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯀꯣ꯫ ꯅꯣꯡꯗꯝ ꯃꯊꯟꯇ ꯍꯩꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤꯅꯦ, ꯑꯝꯇ ꯑꯗꯨꯝ ꯇꯨꯝꯍꯧꯔꯒꯦ, ꯉꯥꯡꯕ ꯇꯥꯗꯅꯕ, ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯉꯥꯡꯉꯒ ꯑꯃꯨꯛ ꯂꯩꯔꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯊꯣꯏ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ, ꯏꯁ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ, ꯅꯨꯃꯤꯗꯥꯡ ꯃꯄꯥꯟꯗ ꯄꯣꯠ ꯊꯅꯝꯕꯒ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯁꯨ ꯍꯨꯔꯥꯟꯕ ꯄꯥꯜꯂꯛꯄꯗꯨꯗ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯄꯥꯕ, ꯃꯤꯒꯤ ꯄꯣꯠ ꯃꯥꯡꯕ ꯌꯥꯎꯅꯔꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯍꯥꯖꯣꯟ ꯃꯥꯏꯁꯣꯟꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯍꯟꯗꯛ ꯁꯥꯒꯠꯈꯤꯕꯗꯣ, ꯃꯗꯨꯗꯒꯤ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯌꯥꯝ ꯍꯨꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤ, ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ꯫ ꯍꯨꯔꯥꯟꯕꯗꯣ ꯊꯥ 5-6ꯇꯤ ꯐꯝꯗꯨꯅ ꯆꯥꯕ ꯀꯣꯟꯅꯔꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯃꯇꯤꯛꯇꯤ ꯆꯥꯕꯅꯤ꯫ ꯃꯍꯥꯖꯣꯟ ꯃꯥꯏꯁꯣꯟꯗꯣ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ, ꯃꯥꯒꯤ ꯍꯧꯖꯤꯛ ꯁꯥꯏ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯒꯤ ꯏꯪꯈꯣꯜꯗꯣ ꯈꯨꯔꯥ ꯃꯥꯏꯄꯥꯛꯀꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯨꯌꯦꯗꯅꯕꯨ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯥꯈꯠꯂꯒ ꯃꯨꯜꯍꯧꯔꯤꯅꯤ꯫ ꯂꯩꯖꯔꯤꯕ ꯏꯪꯈꯣꯜ ꯑꯃꯈꯛꯇꯁꯨ ꯃꯨꯟꯕꯤꯈ꯭ꯔꯕꯅꯤꯅ ꯂꯩꯐꯝ ꯂꯩꯇꯗꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯇꯥꯡꯂꯒ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯝ
ꯍꯨꯔꯥ ꯃꯩ ꯄꯥꯛꯅ ꯃꯌꯨꯝ ꯏꯪꯈꯣꯜꯗꯣ ꯍꯟꯅ ꯌꯦꯡꯗꯨꯅ ꯀꯞꯄꯒ ꯆꯠꯈꯤꯕꯗꯣ ꯑꯎꯕ ꯀꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯅꯍꯧꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯞꯅ ꯃꯥꯏꯁꯣꯟꯒꯤ ꯃꯄꯣꯠꯇꯨ ꯍꯨꯔꯥꯟꯖꯈꯤꯕꯅꯤ꯫ ꯍꯨꯔꯥꯟꯖꯁꯅꯨ ꯌꯥꯏ ꯀꯥꯏꯗꯦ꯫ ꯅꯣꯡꯗꯝ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯣꯡꯅ ꯍꯤꯞꯄꯒ ꯈꯜꯂꯛꯏ꯫ ꯅꯣꯡꯃ ꯍꯨꯔꯥꯜꯂꯒ ꯊꯥ 5-6 ꯊꯕꯛ ꯁꯨꯗꯅ ꯐꯝꯁꯥ ꯆꯥꯕ ꯌꯥꯔꯗꯤ ꯑꯩꯁꯨ ꯊꯕꯛꯁꯤ ꯇꯧꯕ ꯌꯥꯏꯅ꯫ ꯀꯔꯤ ꯍꯥꯏꯔ ꯅꯣꯡ ꯑꯃ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯃꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯕꯨ ꯀꯝꯗꯧꯅ ꯍꯨꯔꯥꯟꯅꯕꯖꯥꯠꯅꯣ? ꯐꯥꯔꯒꯅ ꯀꯝꯗꯧꯕ? ꯄꯣꯠ ꯃꯆꯥ ꯍꯨꯔꯥꯟꯕꯗꯒꯤ ꯍꯥꯟꯅ ꯇꯝꯕ ꯍꯧꯔꯒꯦ꯫ ꯍꯩꯔꯅꯤ ꯍꯥꯏ ꯀꯥꯟꯗꯨꯗ ꯃꯒꯨꯟ ꯂꯩꯕ ꯄꯣꯠ ꯑꯃꯨꯛ ꯄꯥꯏꯊꯕ ꯍꯥꯏꯗꯨꯅꯤ ꯊꯕꯛꯁꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯔꯤ ꯅꯣꯡꯗꯝ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯨꯅ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯤ ꯀꯔꯤ ꯍꯥꯟꯅ ꯍꯨꯁꯤꯒꯦ? ꯈꯨꯔꯥ ꯇꯣꯝꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯅꯍꯥꯟ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃꯨꯟꯕ ꯑꯃ ꯌꯥꯜꯂꯒ ꯄꯥꯜꯍꯧꯕꯅꯤ꯫ ꯃꯥꯏꯔꯦꯟ ꯃꯅꯥꯗꯨꯅ ꯈꯨꯝꯖꯤꯟꯗꯅ ꯃꯤ ꯎꯗꯅꯕꯅꯤ ꯀꯥꯏꯅ ꯂꯣꯠꯂꯤꯅꯤ ꯇꯧꯍꯧꯕꯅꯤ꯫ ꯃꯣꯏꯗꯤ ꯍꯨꯏꯁꯨ ꯂꯩꯇꯦ ꯆꯞ ꯆꯥꯔꯦ ꯃꯗꯨ ꯍꯦꯛꯇ ꯍꯣꯠꯅꯔꯨꯔꯒꯦ꯫ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯍꯥꯟꯅ ꯈꯨꯂꯥꯡꯒ ꯀꯧꯔꯒꯦ꯫ ꯃꯥꯏꯔꯦꯟ ꯍꯥꯏꯁꯤꯗꯤ ꯐꯖꯅ ꯄꯤꯛ ꯊꯟꯅ ꯊꯣꯡꯂꯒ ꯆꯥꯔꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯈꯜꯂꯗꯨꯅ ꯆꯠꯂꯒ ꯇꯨꯃꯤꯟꯅ ꯃꯈꯣꯡ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯆꯪꯂꯒ ꯃꯥꯏꯔꯦꯟ ꯑꯗꯨ ꯍꯦꯛꯇꯨꯅ ꯄꯨꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯗꯨ ꯒꯝ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯑꯁꯨꯝꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯐꯃꯨꯡꯗꯒꯤ ꯆꯥꯎꯊꯣꯛꯏꯕ "ꯕꯨꯡꯉꯣ ꯅꯪꯂꯥ?" "ꯃꯥꯅꯤ ꯄꯥꯕ." "ꯍꯨꯔꯥꯟ ꯆꯠꯂꯨꯔꯤꯕ꯭ꯔꯥ ꯑꯗꯨ ꯀꯟꯅ ꯁꯣꯔ ꯆꯥꯎꯔꯤꯕꯗꯨꯅ?" "ꯅꯠꯇꯦ ꯄꯥꯕ ꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯕꯅꯤ ꯀꯤꯗꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤꯗ." "ꯕꯨꯡꯉꯣ ꯌꯝꯃꯤ ꯈꯨꯌꯝꯗꯨꯒ ꯅꯄꯨꯟꯁꯤꯗꯤ ꯃꯤ ꯑꯣꯏꯔꯣꯏꯀꯣ." ꯁꯣꯟꯊꯥꯡꯅꯅ ꯈꯨꯝꯃꯤ ꯅꯣꯡꯗꯝ꯫ "ꯃꯤ ꯑꯣꯏꯅꯕ ꯊꯕꯛ ꯉꯁꯤꯗꯒꯤ ꯍꯧꯔꯝꯃꯤ." "ꯀꯔꯤ ꯍꯥꯏꯕ?" "ꯀꯩꯝ ꯍꯥꯏꯗꯦ ꯄꯥꯕ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯕ." "ꯕꯨꯡꯉꯣ ꯅꯪ ꯉꯝꯃꯀꯣ ꯇꯨꯝꯃꯨꯔꯣ." ꯍꯥꯏꯗꯨꯅ ꯃꯥꯏꯔꯦꯟꯗꯨ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯊꯝꯃꯤ꯫ ꯅꯣꯡꯗꯝ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯗꯨꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛꯁꯤꯁꯨ ꯌꯥꯝꯅ ꯋꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯃꯥꯏꯔꯦꯟꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯏꯃꯥꯟꯅꯕꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯖꯤꯜꯂꯒ ꯊꯣꯡꯍꯜꯂꯒ ꯍꯥꯎꯅ ꯆꯥꯊꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯇꯨꯝꯕꯒꯤ ꯋꯥꯔꯦ꯫ ꯍꯥꯏꯗꯨꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯦꯛꯂꯝꯂꯒ ꯕꯣꯝ ꯇꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯔꯦꯜꯗꯨ ꯃꯃꯥꯗ ꯄꯤꯗꯨꯅ ꯊꯣꯡꯍꯜꯂꯒ ꯍꯥꯎꯅ ꯆꯥꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯇꯞ ꯇꯥꯈꯩ ꯇꯨꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯔꯦ꯫ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯂꯦ꯫ "ꯍꯩꯁ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ꯫ ꯃꯁꯤꯗꯤ ꯍꯦꯛꯇ ꯉꯁꯤꯒꯤꯗꯤ ꯗꯥꯎ ꯌꯦꯡꯂꯒꯦ꯫ ꯀꯅꯥꯅ ꯈꯪꯕ ꯑꯅꯤꯁꯨꯕ ꯍꯨꯔꯥꯟꯕ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯏꯅꯥꯛ ꯈꯨꯟꯈꯤꯕ꯭ꯔꯥ ꯑꯩꯁꯨ ꯆꯪꯂꯒ ꯀꯔꯤ ꯍꯨꯕ ꯌꯥꯕ ꯂꯩꯒꯦꯗꯣ ꯌꯦꯡꯈꯤꯒꯦ." ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯌꯧꯒꯦ ꯇꯧꯔꯛꯄꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗ ꯍꯨꯏ 3-4 ꯋꯧ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯣꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯝꯅ "ꯑꯌꯣꯏꯃ ꯁꯤꯔꯦꯗꯅ ꯑꯩꯗꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯗꯩ ꯇꯥꯈꯠꯂꯒ ꯃꯅꯤꯡ ꯊꯦꯛꯇꯣꯛꯂꯒ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯍꯨꯏꯁꯤꯡꯗꯨ ꯂꯩꯍꯧꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇꯨꯅ ꯈꯨꯎꯗ ꯅꯝꯂꯒ ꯁꯣꯔ ꯍꯥ ꯂꯥꯎꯅ ꯍꯣꯜꯂꯤ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ "ꯍꯨꯔꯥꯟꯕꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ. ꯁꯤꯔꯦꯗ ꯋꯥꯕꯅ. ꯉꯔꯥꯡꯗꯧꯅ ꯌꯥꯝ ꯂꯥꯏꯅ ꯍꯨꯔꯥꯟꯒꯦ ꯈꯜꯂꯨꯔꯒ ꯁꯤꯗꯤ ꯐꯔꯛ ꯇꯥꯏꯗ. ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯁꯤꯗꯤ. ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯍꯜꯂꯒꯦ. ꯉꯝꯃꯔꯣꯏ ꯋꯥꯔꯦ." ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯗꯝ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯗꯨꯅ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯗꯨꯒꯤ ꯃꯍꯥꯖꯣꯟꯒꯤ ꯃꯌꯨꯝ ꯍꯨꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ. ꯃꯥꯒ ꯍꯨꯔꯥꯟꯃꯤꯟꯅꯔꯗꯤ ꯑꯩꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯣꯏꯅꯦ. ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ. ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯅꯤ? ꯍꯣꯏꯁꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯒ ꯌꯦꯡꯈꯤꯒꯦ. ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯕꯣꯡ ꯈꯥꯎ ꯑꯃ ꯍꯨꯔꯥꯜꯂꯛꯀꯗꯧꯔꯤꯕ ꯄꯣꯠꯇꯨ ꯍꯥꯞꯅꯕꯅꯤ ꯈꯜꯂꯒ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡ ꯌꯧꯔꯦ꯫ ꯅꯣꯡꯗꯝꯅ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ. ꯍꯨꯏꯁꯨ ꯂꯩꯕ ꯎꯗꯦ ꯈꯜꯂꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯩ ꯆꯐꯨꯗꯨꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯊꯦꯡꯂꯨꯕꯗꯗꯤ ꯆꯐꯨꯗꯨ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯀꯥꯏꯔꯦ꯫ ꯃꯈꯣꯜꯗꯨꯅ ꯌꯨꯝꯕꯨꯗꯨꯅ "ꯑꯩ ꯀꯅꯥꯅꯣ?" ꯍꯥꯏꯔꯛꯄꯗꯨꯗꯤ "ꯍꯩꯁ" ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯥꯒ ꯇꯨꯡꯒ ꯃꯥꯡꯒ ꯅꯨꯄꯥ ꯑꯃꯁꯨ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯗꯨꯅ ꯍꯪꯂꯛꯏ, "ꯉꯁꯤꯅ ꯑꯍꯥꯟꯕꯔꯣ?" "ꯅꯠꯇꯦ ꯉꯁꯤꯒ 6ꯅꯤ ꯁꯨꯕꯅꯤ." "ꯅꯪꯁꯨ ꯌꯨꯝꯗꯨꯗ?" "ꯍꯣꯏꯅꯦ
Ngasidi nangi maramdagi ai shiramnida. Ngasigi thabakse aisu kanamta da haidoi. Nangsu kanamta da haidokanuko. Hoine huran bahurokpada aisu nang adumai tawraklibani ne. Adudi nang handak mahazon maisongi pot huran ki huranbadu natro. Hoine manine aina huranbani. Huran ba isidi adumai hurangadam. Warun tapna hairakani. Adu oiradi aibu lausinbiu. Ai sombu thijarakpu koirabani. Ai ozabu khurumzari. Ngasidagidi ozagi makhada leisagi. Aibu ozana sintak sindambiuko. Ai khurumzari yoza. Haiduna makong sangna tingthoklaga khurummi. Yade ai madungam hagot. Nangi haktaktagi ngasi aise huran phagi taw ai nangna satminaba ngamoi. Oza madudadi takpin ai ozana taw haibu khuding tawzagi. Punna huran minarabasu ozana aigini haina khaibiba kharadada ai adum penjage. Oh fare du thabak khudingmak ain loina singani. Madugi matung ina nang tawrakadabaniko. Hoi oza yazare. Asumna huran baduna nongdamna lakataba mafamdu taklamlaga satkre. Mathangi numitni nongdamna. Baba ngasidagidi babagi imaga aina nungaina thamba hauradawni. Isabu thabak suba hauraga sel talaga namaga igada sinnaba hauragi haibro. Hoi papa dumaina khalasu yare. Adonidana ipana nahandagi ngairakpasu salusa adudi thengki thabak hauru. Makhon kitang laitharaga wa makhamuk tare. Mapa aingondabu phagi dawrini nasu tawu sari khupak sadu. Saluso ai thazana bangangi ni nangise. Nang si aina poklibani ne nagul sapsana khangmasani koipa. Haiduna khanglaw lawraga tanthore. Hausikti thazadedana horen utke khang. Haiduna magi oza huran bigi mayumda lai. Nongdamna ozagi yumsidi modoknasu phajana sareda sit eknalida. Aina tawriba thabak sigi mapalna masi pumnamak singamlibani. Nangsu ngamnaba hotnagadab. Adi ngasigi thabak sigi matangda hairagita. Hausik namidang wairam hek yaubaga ibani khulsigi khwaidagi sauba laisang asida huran misang dawribani. Laisang adubu senariba amaibado numidang wairam khaktada mayunda ngahek hallaga pothabani. Aduga numidang wairakpada muk halaklaga laisang dubu sangadoribani. Mana mayumda hankringai matamduda thabak pumba pangthok haugadabani. Ekhoi ani sangdan aduga aina haiba tabak tawgadab. Khangeko laisangda huran misangdoriba. Madubu tawhaiba thabak nati doza. Huran bai khoigidi tawhaiba tawhaidaba karisu leite. Matang na pubani. Lai latpada huralaga bor phangi haiduna pot huralaga latpasu yauridu mangai. Nangna mapanda lepaga mi lakpa yengadab. Aduga aina araiba puba ngamgadaw pot makai yomlagana pudorakani. Aduga ekhoi ani yumdan minarkadab. Hoi wakhal tajareuza madumak pangthoksage. Numidang wairam hek yaubaga anido laisangdugi akoibada amaibana thokibadu lumduna ngairaga lay. Amaibaduna hek thokibaga anido sangsinduna hainakiba pumba pangthoi. Nangna mapansida mi lakpa yengam. Ai sanglaga huran baya makai huran kike. Nongdamso hoi haiduna mi lakpa yengi. Kuihaude magi oza huran baduna yam thuna potyom thayom tawduna thorakpadu ubada mamit lang thoktuna. Aya yam thuye. Huran baibasidi sumai tawgadawni. Adudi oza hanbirab laida thawgalon kai baida thoklabanina aigi thamoisi nungaizadi. Aduna lale haiduna amuktang khurumjaramaga ozagi natung injaraklagi. Asamna nongdam magi oza huran badud haizili. Hare adudi haihau kayarak haigige aidi halamagi he. Haiduna chatpa hokri nongdam mathanta. Aina haizillaga thazaraga satkri hek tawrisi. Aina di somda kangsisi huran gina tawrada. Aina horel masigi kangsisi puraga ozada utsilladi aise yam hairi soin hairakkanise. Muktadum nokthakigida. Hai Lauktaredana kausida yomsillaga purage. Aduga satchatlurage. Haiduna kangsidu yomduna thorakle. Kangsi aduna nongdamna satliba khongthang khuding gong haiduna thillai. Haima haidi kangsisi makhol thopuni kauredana kamdongni side. Haiduna khallaga lai. Amaibadugi mapa yosilai maibadusu ngasidi mayum satlaroi haidana laisang manaki khongnang makhongduda tumduna layramani. Kangsi makolduda mamit khangsing singlai. Kadaidi kangsi makolduni haukreda. Sandiya matamsida nagasi sing laurene. Haiduna nayak uirambadagi haugalai. Ai kangsi sidi huran kredana. Legai daki.
ꯂꯩꯀꯥꯏ ꯄꯣꯠ ꯍꯨꯔꯥꯟ ꯂꯥꯏꯁꯪꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯂꯦ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯅꯣꯡꯗꯝ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯍꯨꯔꯥꯟꯕꯗꯨꯁꯨ ꯐꯥꯗꯨꯅ ꯐꯖꯅ ꯐꯨꯔꯦ ꯅꯣꯡꯗꯝꯅ ꯑꯩ ꯌꯥꯎꯗꯤꯌꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯃꯥꯏꯕꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯥꯎꯔꯛꯏ ꯅꯆꯤꯟ ꯊꯤꯒꯅꯨ ꯀꯥꯡꯁꯤ ꯑꯁꯤ ꯀꯅꯥꯅ ꯄꯨꯔꯒ ꯊꯣꯔꯛꯏ ꯏꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯕꯁꯤ ꯐꯥꯎꯕ ꯃꯁꯤ ꯃꯆꯤꯟ ꯊꯤꯅꯤ ꯃꯇꯨꯡ ꯇꯧꯗꯅꯕ ꯃꯁꯤ ꯑꯃꯨꯛꯀ ꯐꯨꯖꯤꯜꯂꯨ ꯃꯌꯥꯝ ꯍꯥꯏꯗꯨꯅ ꯐꯖꯅ ꯐꯨꯔꯒ ꯊꯅꯝꯃꯤ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯕ ꯄꯣꯠꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯦ ꯑꯅꯤꯗꯨ ꯇꯥꯗꯨꯅ ꯑꯌꯣ ꯍꯥꯏꯗꯨꯅ ꯂꯩ ꯑꯄꯪꯖꯥꯎ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯥꯡꯁꯤꯗꯨ ꯍꯨꯔꯥꯜꯂꯨ ꯍꯥꯏ ꯑꯩꯅꯁꯨ ꯄꯣꯠ ꯑꯃ ꯍꯨꯔꯥꯜꯂꯛꯂꯕꯗꯤ ꯑꯣꯖꯥꯅ ꯍꯔꯥꯎꯅꯤꯅ ꯀꯥꯡꯁꯤꯗꯨ ꯎꯕꯗꯒꯤ ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯑꯃꯥꯏꯕꯁꯦ ꯊꯣꯔꯛꯂꯤꯕꯅꯤ ꯑꯩꯗꯤ ꯑꯣꯖꯥ ꯍꯥꯟꯅ ꯌꯨꯝ ꯌꯧꯔꯝꯃꯅꯤ ꯈꯜꯂꯒ ꯑꯗꯨꯒ ꯑꯣꯖꯥꯅ ꯀꯗꯣꯝꯗꯒꯤ ꯅꯪ ꯉꯥꯏꯔꯤꯉꯩꯗꯅꯤꯅꯦ ꯃꯤ ꯑꯣꯝꯁꯤꯜꯂꯛꯂꯦꯅ ꯆꯦꯟꯊꯣꯔꯛꯄꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯗꯅ ꯑꯄꯪ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯔꯨ ꯁꯌꯥꯡꯁꯨ ꯂꯣꯏꯅ ꯇꯦꯛ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯒꯨꯝꯁꯤꯀꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯦꯛꯇꯅ ꯍꯟꯅꯈꯤ ꯅꯣꯡꯗꯝ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯥꯅ ꯋꯥꯁꯦꯠ ꯇꯪꯈꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯁꯥꯟꯊꯔꯛꯏ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯅꯪꯅꯤꯅꯦ ꯑꯩꯒꯤ ꯏज्ꯖꯠꯁꯨ ꯂꯣꯏꯕ ꯅꯪ ꯄꯣꯛꯄꯗ ꯁꯤꯖꯈ꯭ꯔꯣ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯨꯊꯩ ꯃꯃꯥꯅ ꯀꯟꯅ ꯈꯥꯝꯂꯒ ꯅꯣꯡꯗꯝꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯍꯞꯇꯥꯃꯨꯛꯇꯤ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯂꯝꯗꯦ ꯐꯔꯛꯄꯗ ꯑꯃꯨꯛ ꯍꯩꯅꯈꯤꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯊꯃꯣꯏꯗ ꯃꯈꯥ ꯇꯥꯅ ꯇꯧꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤꯕꯅꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯊꯥꯕꯂꯩ ꯑꯃꯗꯤ ꯊꯥꯅꯤꯜꯁꯨ ꯂꯧꯔꯣꯛ ꯊꯥ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯂꯧꯕꯨꯛꯇꯨꯗ ꯍꯧꯔꯤꯕ ꯐꯧ ꯑꯗꯨ ꯈꯥꯎꯕ ꯍꯧꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯃꯨꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯁꯤꯜꯂꯤ ꯑꯩꯈꯣꯏ ꯃꯄꯥ ꯐꯧꯁꯤꯗꯤ ꯐꯖꯅ ꯃꯨꯜꯂꯦꯕꯣ ꯈꯥꯎꯕ ꯌꯥꯔꯅꯤ ꯅꯣꯡꯁꯤꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯣꯡ ꯑꯃꯨꯛ ꯅꯟꯁꯤꯟꯈ꯭ꯔꯕꯗꯤ ꯐꯧꯁꯦ ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛ ꯃꯅꯝꯅꯁꯨ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯣꯏꯁꯤꯜꯍꯧꯔꯁꯤꯕ ꯑꯩꯁꯨ ꯈꯥꯎꯕꯁꯦ ꯍꯧꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯅꯦꯒꯤ ꯀꯔꯃꯗꯨꯁꯨ ꯍꯌꯦꯡ ꯃꯗꯨ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏꯗꯣ ꯑꯇꯣꯞꯄꯅꯦ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯀꯣꯛ ꯂꯩꯊꯣꯛꯄꯁꯨ ꯌꯥꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯦꯅꯤꯅ ꯀꯔꯝꯅ ꯆꯠꯂꯣꯏ ꯂꯝꯅꯒ ꯂꯥꯞꯄꯒ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯏꯅꯦꯒꯤ ꯑꯔꯣꯏꯕ ꯃꯊꯧꯅꯤꯅ ꯑꯩꯁꯨ ꯍꯦꯛ ꯆꯠꯍꯧꯗꯕꯗ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯗꯧꯔꯤꯕꯅꯤꯗꯣ ꯑꯣ ꯐꯔꯦꯁꯦ ꯆꯠꯇꯕꯗ ꯃꯤꯅ ꯑꯩꯅ ꯅꯨꯡꯉꯥꯏꯗꯧ ꯅꯠꯇꯦ ꯍꯌꯦꯡ ꯈꯛꯇꯒꯤ ꯋꯥꯅꯤ ꯆꯠꯄꯤꯔꯨꯔꯣ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯥꯏꯔꯕꯁꯤꯅ ꯊꯕꯛ ꯑꯃꯠꯇ ꯈꯣꯡꯁꯦ ꯂꯥꯏꯅ ꯊꯥꯡꯕ ꯉꯝꯍꯟꯗꯦꯗ ꯐꯔꯦ ꯍꯌꯦꯡꯗꯣ ꯑꯩ ꯑꯌꯨꯛꯇꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯉꯝꯕ ꯈꯔ ꯈꯥꯎꯔꯝꯂꯒꯦ ꯌꯨꯝ ꯆꯠꯂꯁꯤ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡꯒꯤ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯍꯟꯅꯔꯛꯂꯦ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯨꯝꯅꯃꯛ ꯊꯅꯝꯂꯒ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯂꯧ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯇꯞꯅ ꯈꯥꯎꯕ ꯍꯧꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯤꯜꯅ ꯅꯨꯄꯤ ꯑꯩ ꯃꯇꯝ ꯌꯥꯗ꯭ꯔꯦꯍꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯝꯁꯦ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛ ꯅꯪꯍꯧꯔꯣꯏ ꯅꯊꯟꯇꯅꯤꯅ ꯋꯥꯔꯅꯤꯗ ꯑꯩ ꯍꯜꯂꯛꯂꯒ ꯇꯧꯔꯁꯤ ꯍꯥꯏꯔꯁꯨ ꯁꯥꯔꯤꯕ ꯅꯨꯡꯁꯥ ꯈꯨꯁꯥꯁꯦ ꯅꯣꯡ ꯀꯧꯊꯕꯒꯤ ꯅꯨꯡꯁా ꯈꯨꯁꯥꯅꯤ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯇꯦꯛ ꯈꯥꯎꯔꯝꯒꯦ ꯑꯋꯥꯡꯊꯪꯒꯤ ꯏꯆꯦꯗ ꯃꯤ ꯈꯔ ꯈꯣꯝꯃꯒ ꯀꯨꯝꯃꯛꯑꯣ ꯍꯥꯏꯔꯝꯕꯅꯤ ꯃꯑꯣꯡ ꯌꯦꯡꯒꯦ ꯍꯥꯏꯍꯧꯕꯅꯤ ꯃꯈꯣꯏꯁꯨ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯊꯥꯖꯗꯦꯀꯣ ꯏꯇꯩ ꯃꯈꯣꯏ ꯃꯄꯥꯝꯒꯤꯁꯨ ꯉꯁꯤ ꯐꯧ ꯌꯩꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯒꯤꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯒꯤꯗ ꯂꯥꯛꯀꯅꯤ ꯊꯥꯖꯗꯦ ꯂꯥꯛꯑꯦ ꯐꯔꯦ ꯂꯥꯛꯇ꯭ꯔꯦ ꯐꯔꯦ ꯑꯩꯁꯨ ꯊꯥꯕꯂꯩꯅꯤꯗꯅ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯁꯤ ꯈꯔꯁꯤꯕꯨ ꯈꯨꯀꯥꯞꯄꯤ ꯇꯦꯛ ꯀꯥꯞꯄꯗ ꯂꯣꯏꯁꯤꯜꯂꯝꯒꯦ ꯌꯦꯡꯉꯣ ꯃꯈꯣꯏ ꯃꯄꯥ ꯊꯦꯡꯉꯅꯤ ꯆꯠꯄꯤꯔꯣ ꯍꯣꯏ ꯆꯠꯂꯦ ꯅꯪ ꯊꯣꯛꯄ ꯇꯧꯍꯧꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯊꯥꯅꯤꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯀꯔꯤꯅꯣ ꯃꯥꯅ ꯊꯣꯛꯄ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯅꯤ ꯈꯟꯅ ꯈꯣꯡꯁꯥꯟꯈꯤ ꯊꯥꯕꯂꯩꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗꯦ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯐꯧꯗꯨ ꯆꯞ ꯈꯥꯎꯕ ꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯨꯃꯥꯡ ꯄꯣꯞ ꯇꯥꯔꯛꯄ ꯍꯧꯔꯦ ꯋꯥꯕꯅ ꯁꯣꯔ ꯆꯥꯎꯔꯛꯂꯦ ꯈꯧꯒꯪꯅꯔꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯏꯁꯤꯡ ꯑꯃꯨꯛ ꯊꯛꯏ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦꯗ ꯈꯨꯄꯣꯝꯁꯤꯁꯨ ꯑꯌꯣ ꯂꯥꯎꯔꯦ ꯑꯁ ꯈ꯭ꯋꯥꯡꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯅꯤꯡ ꯃꯃꯥꯡꯅꯩ ꯃꯤꯁꯨ ꯖꯤꯕ ꯄꯥꯟꯕ ꯑꯝꯇ ꯎꯗꯦꯅꯦ ꯇꯧꯔꯤꯁꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯄꯣꯊꯥꯗꯧꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯀꯥꯟꯅꯗꯦ ꯐꯝ ꯂꯩꯔꯒ ꯊꯕꯛ ꯂꯣꯏꯔꯛꯇꯧ ꯅꯠꯇꯦ ꯏꯁꯩ ꯉꯪꯂꯒ ꯈꯥꯎꯕꯃꯨꯛ ꯍꯧꯔꯒꯦꯗ ꯑꯁꯨꯝꯅ ꯃꯁꯥꯅ ꯃꯁꯥꯗ ꯊꯧꯅꯥ ꯄꯤꯖꯗꯨꯅ ꯃꯊꯪ ꯄꯔꯦꯡ ꯏꯁꯩ ꯉꯪꯗꯨꯅ ꯈꯥꯎꯔꯛꯏ ꯃꯇꯝꯁꯤꯗ ꯅꯥꯀꯜ ꯑꯃꯗꯅ ꯅꯣꯡꯗꯝ ꯅꯥꯕ ꯐꯔꯛꯇꯨꯅ ꯀꯅꯥꯒꯤ ꯀꯔꯤ ꯍꯨꯕ ꯌꯥꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯅꯣꯡꯗꯝ
ꯃꯁꯥꯒꯤ ꯑꯔꯦꯞꯄ ꯊꯕꯛ ꯍꯧꯖꯤꯛꯁꯨ ꯂꯩꯖꯗꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯆꯥꯈꯤꯕ ꯆꯩꯅꯥꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯏꯔꯦꯟꯗꯨꯒꯤ ꯃꯍꯥꯎꯗꯨꯗꯤ ꯀꯥꯎꯗ꯭ꯔꯤ꯫ ꯈꯔ ꯆꯥꯕ ꯊꯛꯄ ꯌꯥꯕ ꯃꯐꯝ ꯊꯦꯡꯅꯔꯨꯔꯕꯗꯤ ꯂꯩꯔꯝꯂꯤꯕ ꯃꯤꯗꯨꯅ ꯀꯧꯔꯛꯇ꯭ꯔꯕꯁꯨ ꯃꯈꯨꯠ ꯆꯣꯞ ꯍꯥꯝꯂꯒ ꯃꯤꯒꯤ ꯌꯦꯡꯗꯕ ꯃꯈꯩ ꯆꯣꯞ ꯆꯣꯞ ꯆꯥꯊꯣꯛꯂꯒ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯈꯛ꯫ ꯃꯤ ꯑꯃ ꯊꯦꯡꯅꯕꯗ ꯃꯤꯗꯨꯗꯒꯤ ꯀꯔꯤ ꯍꯨꯕ ꯌꯥꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯆꯦꯠ ꯑꯀꯣꯝ ꯌꯦꯡꯗꯨꯅꯇ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯥꯕꯜꯂꯩꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛꯇꯨꯒꯤ ꯂꯝꯕꯤꯗꯨ ꯌꯧꯔꯛꯂꯦ꯫ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯞ ꯆꯥꯕꯁꯤꯕꯨ, ꯉꯁꯤꯗꯤ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯤ, ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ, ꯃꯤꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯊꯣꯡꯕꯒꯤ ꯃꯅꯝꯁꯨ ꯑꯝꯇ ꯇꯥꯗꯦ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯥꯏ, ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯅꯤ, ꯃꯊꯟꯇ ꯑꯣꯏꯖꯥꯠꯂꯥ? ꯃꯅꯥ ꯑꯁꯤꯗ ꯁꯅꯥꯁꯨ ꯌꯥꯜꯂꯤꯅꯤ, ꯁꯤꯗꯤ ꯀꯅꯥꯒ ꯂꯩꯔꯤꯅꯣ? ꯃꯊꯟꯇ ꯑꯣꯏꯔꯕꯗꯤ ꯆꯞ ꯆꯥꯔꯅꯤꯁꯦ ꯈꯟꯗꯨꯅ ꯀꯅꯥꯒ ꯂꯩ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯍꯩꯁ, ꯁꯤꯗꯤ ꯃꯊꯟꯇꯅꯤ, ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯌꯥꯝ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯅꯒꯁꯨ ꯐꯧ ꯑꯁꯤ ꯈꯥꯎꯔꯤꯅꯤ, ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯍꯧꯗꯣꯡ ꯈꯣꯡꯊꯥꯡꯗꯒ ꯇꯞꯅ ꯆꯪꯂꯒꯅꯤ ꯃꯅꯥꯒꯤ ꯁꯅꯥ ꯅꯥꯝꯃꯁꯦ ꯁꯦꯠꯂꯠꯀꯦ꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯇꯞꯅ ꯆꯪꯂꯛꯂꯒ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯒꯤ ꯁꯅꯥꯗꯨ ꯇꯥꯞ ꯂꯥꯛꯂꯒ ꯅꯣꯡꯗꯝ ꯆꯦꯜꯂꯤ꯫ ꯊꯥꯕꯜꯂꯩꯅ ꯃꯅꯥꯗꯨ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯌꯣ ꯏꯃꯥ, ꯑꯩ ꯁꯤꯔꯦ, ꯀꯅꯥꯅꯣ? ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯍꯨꯔꯥꯟꯕꯗꯨ ꯎꯔꯦ꯫ ꯃꯥ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯀꯣꯏꯕꯁꯤꯁꯨ ꯀꯅꯥꯝꯇ ꯎꯗꯦꯅꯦ, ꯂꯥꯎꯗꯧꯁꯨ ꯏꯊꯟꯇꯅꯤ꯫ ꯑꯁ, ꯃꯥ ꯇꯥꯟꯅꯕꯁꯨ ꯉꯝꯃꯣꯏ ꯏꯊꯟꯇꯅ, ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯒ ꯂꯣꯠꯈꯤꯅꯤ, ꯑꯩꯗ ꯃꯥꯡꯖꯧꯅꯤ, ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯑꯁꯨꯝꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯑꯁꯥꯎꯕ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯇꯥꯠ ꯇꯧꯗꯨꯅ ꯊꯦꯝꯂꯒ ꯁꯅꯥꯗꯨ ꯂꯧꯍꯧꯒꯦ ꯈꯜꯂꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯌꯥ ꯊꯣꯏꯕꯧ, ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯅꯪꯕꯨꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯀꯧꯔꯛꯄꯗ ꯅꯣꯡꯗꯝꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯂꯛꯇꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯉꯥꯎꯖꯥꯠꯂꯣ? ꯑꯩꯅ ꯃꯥꯒꯤ ꯁꯅꯥ ꯊꯠꯂꯒ ꯍꯔꯥꯎ ꯍꯔꯥꯎꯒ ꯌꯥꯝ ꯅꯨꯡꯁꯤꯅꯒ ꯀꯧꯔꯛꯂꯤꯕꯁꯤꯕꯣ, ꯑꯁꯤꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯊꯥꯕꯜꯂꯩ ꯇꯥꯟꯅꯔꯛꯏ꯫ ꯏꯌꯥꯊꯣꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯆꯦꯜꯂꯤꯕꯣ? ꯁꯦ ꯉꯥꯏꯈꯣꯁꯦ, ꯋꯥ ꯍꯥꯏꯒꯦ꯫ ꯅꯪꯅ ꯁꯅꯥꯅꯤ ꯍꯥꯏꯗꯨꯅ ꯏꯅꯥꯁꯤꯗꯒꯤ ꯊꯠꯇꯨꯅ ꯄꯨꯈ꯭ꯔꯤꯕ ꯄꯣꯠꯇꯣ ꯁꯅꯥ ꯅꯠꯇꯦ, ꯁꯅꯥ ꯃꯥꯟꯕꯤ ꯀꯣꯇꯦꯛꯅꯤ꯫ ꯅꯣꯡꯗꯝ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥꯗꯨꯗ ꯌꯦꯡꯂꯒ, ꯁꯅꯥꯗ ꯁꯅꯥꯗꯤ ꯃꯥꯟꯈ꯭ꯔꯦꯗ, ꯃꯆꯨꯅꯒ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯪꯉꯤꯕ꯫ ꯅꯠꯇꯦ, ꯁꯅꯥ ꯅꯠꯇꯦꯀꯣ ꯏꯌꯥ ꯏꯕꯨꯡꯉꯣ, ꯁꯦ ꯑꯩꯅ ꯄꯥꯝꯃꯛꯇ꯭ꯔꯦ, ꯂꯪꯊꯣꯛꯈ꯭ꯔꯒꯦꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯇꯥꯟꯖꯥ ꯆꯥꯔꯦ, ꯅꯥꯝꯃꯁꯤꯒꯁꯨ ꯂꯧꯊꯣꯔꯛꯂꯒꯦ, ꯅꯪ ꯄꯥꯝꯃꯗꯤ ꯄꯨꯖꯈ꯭ꯔꯣ꯫ ꯅꯪꯒꯨꯝꯕ ꯑꯃꯒ ꯂꯥꯛꯂꯕꯗꯤ ꯅꯥꯝꯃꯁꯤꯁꯨ ꯊꯗꯠꯂꯝꯕ ꯁꯣꯏꯔꯣꯏ, ꯂꯧꯕꯩ ꯂꯧꯕ ꯑꯅꯤꯁꯤ ꯂꯧꯔꯣ꯫ ꯉꯁꯥꯏꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯗꯣ? ꯅꯪꯅ ꯆꯤꯡꯈꯤꯕꯒꯤ ꯑꯩꯒꯤ ꯅꯥꯁꯦ ꯈꯔꯁꯨ ꯇꯠꯂꯤ, ꯏ ꯊꯣꯛꯑꯦ ꯇꯨ꯫ ꯅꯥꯅꯤꯡꯗꯣ ꯈꯔ ꯀꯣꯝꯂꯝꯕꯒꯤ ꯅꯥꯁꯦ ꯇꯠꯍꯧꯗ꯭ꯔꯤꯕꯅꯦꯕ, ꯅꯠꯇ꯭ꯔꯕꯗꯤ ꯁꯅꯥ ꯑꯃꯟꯕ ꯑꯃ ꯌꯥꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯅꯥꯁꯤ ꯑꯃꯨꯛ ꯁꯝꯅꯔꯝꯅꯤꯗ ꯍꯥꯏꯗꯨꯅ ꯅꯥꯝꯃꯗꯨꯒꯁꯨ ꯄꯤꯁꯤꯜꯂꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯕꯦꯕꯥꯔ ꯂꯩꯅ ꯅꯨꯡꯁꯤꯅ ꯅꯣꯡꯃꯗ ꯀꯅꯥꯅꯁꯨ ꯀꯧꯔꯛꯇ꯭ꯔꯤ, ꯌꯥꯝ ꯆꯝꯖꯕ ꯃꯥꯜꯂꯦ, ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯁꯦꯡꯕ ꯁꯅꯥꯁꯨ ꯅꯠꯇꯦ, ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗꯨ ꯊꯥꯕꯜꯂꯩꯒꯤ ꯑꯊꯦꯝꯕ ꯋꯥꯍꯩꯗ ꯄꯪꯊꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯏꯅꯦ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯅꯦꯅ ꯀꯤꯕ꯭ꯔꯥ ꯀꯤꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ꯫ ꯁꯦ, ꯏꯅꯦꯒꯤ ꯑꯩꯅ ꯄꯨꯔꯨꯕ ꯁꯅꯥꯁꯤꯁꯨ ꯂꯧꯖꯔꯣ, ꯑꯩ ꯄꯥꯝꯗ꯭ꯔꯦ, ꯑꯩꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤ꯫ ꯊꯥꯕꯜꯂꯩ ꯃꯕꯨꯛꯅꯤꯡꯗ ꯂꯣꯟꯅ ꯈꯜꯂꯤ, ꯑꯄꯪꯖꯥꯎ, ꯅꯪ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯗꯤ ꯊꯨꯔꯦꯗꯅ, ꯃꯥꯅ ꯄꯤꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯑꯗꯨꯝ ꯂꯧꯍꯧꯈꯤꯒꯦ꯫ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯊꯥꯕꯜꯂꯩꯁꯨ ꯁꯅꯥꯗꯨ ꯁꯠ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯤꯕꯨ ꯀꯤꯔꯨꯔꯕꯅꯤ, ꯅꯪꯅꯁꯨ ꯄꯤꯊꯣꯔꯛꯂꯕꯅꯤꯅ ꯁꯅꯥ ꯃꯥꯟꯕ ꯀꯣꯇꯦꯛꯀꯤ ꯁꯅꯥꯁꯦ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯕꯗ ꯈꯣꯡꯕꯥꯟꯗ ꯂꯪꯊꯣꯛꯅꯕ ꯐꯤꯖꯤꯁꯤꯗ ꯌꯣꯝꯁꯤꯟꯈ꯭ꯔꯒꯦꯀꯣ꯫ ꯈꯣꯟ ꯈꯔꯒ ꯍꯦꯟꯅ ꯑꯃꯨꯛ ꯅꯧꯊꯔꯒ, ꯑꯗꯣ ꯅꯪꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ, ꯂꯥꯎ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯃꯌꯥꯒꯤ ꯎꯈꯥꯁꯤꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯤ, ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯨ ꯊꯦꯝꯂꯒ ꯊꯕꯛ ꯁꯨꯍꯟꯒꯦ ꯈꯜꯂꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯁꯛꯁꯤ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯏꯌꯥꯊꯣꯏꯒ ꯃꯁꯛ ꯌꯥꯝ ꯃꯥꯟꯅꯈ꯭ꯔꯦ, ꯏꯌꯥꯗꯣ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ, ꯅꯪ ꯍꯦꯛ ꯎꯕꯗ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯌꯥꯊꯣꯏ ꯅꯨꯡꯁꯤꯕꯗꯨꯃꯛꯅꯤ ꯈꯜꯂꯤ, ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯕꯅꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯣꯡꯗꯝ ꯃꯊꯃꯣꯏ ꯅꯧꯊꯈ꯭ꯔꯦ꯫ ꯏꯅꯦ, ꯑꯩꯁꯨ ꯏꯅꯦꯅ ꯑꯩꯕꯨ ꯀꯧꯕꯤꯔꯤ ꯁꯨꯃꯥꯏꯅ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯅ ꯀꯧꯕꯤꯗꯦ, ꯑꯩ ꯍꯦꯛ ꯎꯕꯒ ꯃꯈꯣꯏꯗꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯕꯤ, ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯒꯤ ꯏꯖꯠ ꯍꯥꯏꯕꯗꯨꯃ ꯂꯩꯔꯛꯇ꯭ꯔꯕꯅꯤ,
ꯀꯔꯝꯕ ꯃꯇꯝꯗ ꯃꯤꯅꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯕꯤꯈꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ, ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯕꯂꯩꯅ ꯃꯥꯕꯨ ꯏꯖꯠ ꯂꯩꯅ ꯀꯧ ꯉꯥꯡꯕ ꯇꯧꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯥꯒꯤ ꯂꯥꯡꯗ ꯅꯣꯡꯗꯝ ꯊꯨꯔꯦ ꯈꯪꯂꯕꯗ ꯍꯦꯟꯅ ꯊꯦꯝ ꯂꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯈꯪꯂꯤ, ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯦꯝꯂꯛꯏ꯫ ꯁꯦ ꯅꯅꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯌꯥꯒꯤꯗꯃꯛꯇ, ꯁꯦ ꯏꯁꯤꯡꯁꯤ ꯊꯛꯆꯤꯜꯂꯨ, ꯄꯨꯟꯗ ꯊꯝꯕꯅꯤꯅ ꯏꯪ ꯏꯪ ꯂꯥꯎꯕꯅꯤ, ꯍꯥꯎꯕꯅꯤ, ꯁꯦ ꯊꯛꯆꯤꯜꯂꯨ꯫ ꯁꯥꯅꯒ ꯁꯥꯕꯁꯤꯗ ꯑꯏꯪꯕ ꯏꯁꯤꯡꯁꯦ ꯊꯛꯆꯤꯟꯕꯁꯤꯗꯤ ꯏꯁꯥꯁꯦ ꯇꯦꯛ ꯇꯦꯛꯈꯠꯂꯤꯗ꯫ ꯏꯌꯥꯊꯣꯏ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯂꯥꯛꯄꯅꯣ? ꯅꯪꯕꯨ ꯊꯕꯛ ꯆꯠꯀꯗꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ? ꯂꯩꯇꯦꯗ, ꯁꯨꯝ ꯆꯠꯊꯣꯔꯛꯄꯅꯤ꯫ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ ꯆꯞ ꯆꯥꯔꯦ, ꯈꯪꯉꯤ ꯑꯩꯒꯤ ꯀꯗꯔ ꯍꯧꯔꯛꯀꯦ꯫ ꯑꯗꯨꯒ ꯐꯧꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯉꯥꯎꯕ ꯃꯥꯟꯕꯁꯤ ꯃꯁꯤꯗ ꯂꯣꯏꯅ ꯈꯥꯎꯍꯟꯒꯦ ꯈꯪꯉꯤ, ꯊꯥꯁꯤꯟꯅꯔꯒꯦꯀꯣ꯫ ꯑꯌꯣ ꯈ꯭ꯋꯥꯡꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯗꯅ ꯑꯩꯗꯤ꯫ ꯀꯝꯗꯧꯅꯤ, ꯈꯤꯇꯪ ꯂꯦꯡꯒꯦ ꯑꯌꯣ ꯍꯩꯃꯥ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ, ꯈ꯭ꯋꯥꯡꯁꯤꯗꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ, ꯀꯝꯗꯧꯅꯤ? ꯍꯣꯔꯦꯟ ꯊꯕꯛꯁꯤꯃꯨꯛ ꯂꯣꯏꯔꯝꯗ꯭ꯔꯒꯅ ꯑꯩ ꯅꯨꯄꯥꯒꯤ ꯆꯩ ꯑꯃꯨꯛ ꯆꯥꯕ ꯇꯥꯔꯕ꯭ꯔꯥ? ꯅꯥꯔꯤꯉꯩ ꯃꯊꯛꯇ ꯃꯥꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃꯨꯛ ꯈꯥꯡꯕ ꯇꯥꯔꯕ ꯑꯩꯁꯦ? ꯑꯩꯕꯨ ꯀꯔꯤ ꯂꯩꯕꯛꯅꯣ, ꯀꯔꯤ ꯗꯤꯍꯦꯅꯣꯕ ꯁꯤꯕꯨ? ꯀꯩꯗꯧꯔꯒꯦꯅꯦ, ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯏꯁꯥꯁꯦ ꯆꯤꯛꯄ ꯅꯥꯕꯅ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯅꯪ ꯃꯥꯃꯁꯨ ꯁꯍꯔ ꯆꯠꯈꯤ, ꯍꯜꯂꯛꯄꯗ ꯊꯕꯛ ꯂꯣꯏꯔꯝꯃꯣꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯔꯝꯗ꯭ꯔꯦ, ꯅꯥꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯄꯨꯊꯔꯛꯀꯗꯧꯔꯤꯕ꯫ ꯅꯪꯗꯧꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯗ ꯏꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯊꯤꯕꯅꯤ ꯀꯅꯥꯝꯇ ꯐꯪꯗꯦ꯫ ꯑꯩ ꯁꯤꯃꯨꯛ ꯇꯣꯟꯕ ꯀꯅꯥ ꯂꯩꯔꯝꯈꯤꯒꯗꯒꯦ? ꯅꯣꯡꯁꯤꯁꯨ ꯇꯥꯒꯦ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯔꯛꯄ ꯐꯧꯗꯨꯅ ꯏꯆꯥ ꯄꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯦ ꯃꯥꯡꯈꯤꯕ ꯂꯧꯕ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯏꯆꯥꯁꯤꯡ ꯆꯔꯥ ꯍꯦꯜꯂꯅꯤꯌꯦ꯫ ꯃꯤ ꯅꯦꯛꯂꯨꯕꯁꯨ ꯂꯥꯛꯑꯣ ꯌꯥꯗꯦ꯫ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯊꯕꯛ ꯁꯨꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥꯅ ꯁꯨꯛ ꯌꯥꯝꯕ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝꯁꯦ ꯆꯥꯕꯤꯅꯤ? ꯍꯥꯏꯔꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯃꯄꯤꯒ ꯇꯩꯊꯣꯛꯁꯤꯟꯅꯔꯛꯏ꯫ ꯅꯣꯡꯗꯝꯁꯨ ꯈꯜꯂꯤ, ꯉꯁꯤꯒꯤ ꯀꯩꯝꯇꯁꯨ ꯆꯥꯔꯛꯇ꯭ꯔꯤ ꯑꯩꯁꯦ꯫ ꯏꯄꯥꯡꯒꯜ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕꯗꯣ ꯏꯅꯦꯁꯤ ꯌꯦꯡꯍꯟꯒꯦ꯫ ꯈꯔ ꯀꯣꯛ ꯌꯦꯡꯍꯜꯂꯝꯃꯒ ꯇꯞꯊꯈꯩ ꯆꯥꯔꯒ ꯍꯟꯈ꯭ꯔ ꯂꯣꯏꯔꯦ꯫ ꯃꯥꯗꯤ ꯑꯩꯗꯧꯅ ꯀꯟꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯤꯁꯤꯗ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯇꯧꯊꯣꯛꯄꯤꯔꯒꯦ꯫ ꯊꯥꯕꯂꯩꯗꯣ ꯑꯣꯟꯁꯤꯜꯂꯒ, ꯏꯅꯦꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯕꯤꯌꯨꯔꯣ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯕ ꯐꯧꯁꯤ ꯈꯥꯎꯗꯧꯔꯤꯕ? ꯍꯣꯏ, ꯑꯩꯗꯤ ꯌꯥꯝ ꯀꯟꯖꯥꯠꯅꯤꯗꯩꯅꯦ꯫ ꯉꯥꯏꯍꯥꯛꯇꯪꯗ ꯂꯣꯏꯒꯦ ꯌꯦꯡꯉꯣ꯫ ꯏꯅꯦ, ꯅꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯄꯣꯊꯥꯕꯤꯌꯨ꯫ ꯏꯅꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ, ꯂꯣꯏꯅ ꯈꯥꯎꯗꯒꯤ ꯐꯧꯁꯤꯡꯁꯤ꯫ ꯑꯗꯨꯒ ꯆꯥꯅꯕꯗꯣ ꯈꯔꯗꯤ ꯐꯖꯅ ꯁꯤꯟꯕꯤꯔꯧꯀꯣ꯫ ꯍꯣꯏꯗ ꯏꯌꯥꯅꯗꯣ ꯋꯥꯅ ꯁꯨꯙꯔꯒꯕꯨ ꯄꯤꯖꯗ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯑꯗꯨꯗ ꯅꯠꯇꯦ, ꯏꯌꯥꯒꯤ ꯐꯧ ꯕꯣꯔꯥ 2 ꯑꯃꯒꯁꯨ ꯄꯤꯕꯤꯗꯧꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏ, ꯑꯗꯨꯕꯨ ꯊꯥꯕꯂꯩ ꯃꯊꯃꯣꯏꯗꯗꯤ ꯁꯤꯡꯂꯤ꯫ ꯅꯪ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤꯗꯅꯗꯣ꯫ ꯅꯣꯡꯗꯝꯁꯨ ꯍꯔꯥꯎꯖꯔꯤ, ꯈꯟꯖꯔꯤ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯅ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯗꯥꯎ ꯑꯣꯟꯊꯣꯛꯅ ꯌꯥꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨꯅꯤ꯫ ꯐꯧꯁꯨ ꯄꯨꯗꯣꯏꯕ, ꯆꯥꯕꯁꯨ ꯍꯥꯎ ꯆꯥꯗꯣꯏꯕ꯫ ꯑꯗꯨꯗ ꯅꯠꯇꯅ ꯏꯅꯦꯅ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯕꯦꯕꯥꯔꯗ ꯍꯥꯏꯖꯔꯤꯅꯣꯁꯦ꯫ ꯍꯥꯏꯖꯔꯛꯂꯕꯅꯤನ ꯑꯁꯣꯟꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯕ꯫ ꯑꯩꯅ ꯑꯀꯟꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ꯫ ꯐꯧ ꯕꯣꯔꯥ 2ꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯇꯦꯟ ꯑꯃ ꯀꯥꯞꯄꯗ ꯍꯩ 2-3 ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯊꯕꯛ ꯍꯧꯔꯒꯦ, ꯊꯥꯡꯒꯣꯟꯗꯣ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯥꯡꯒꯣꯟꯗꯣ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛꯇ ꯀꯨꯝꯈ꯭ꯔꯦ꯫ ꯐꯧꯁꯤꯡꯗꯣ ꯃꯊꯪ ꯊꯥꯎꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ, ꯃꯊꯛꯇꯒꯤꯅ ꯅꯨꯡꯁꯥꯅ ꯌꯩꯊꯔꯛꯄ, ꯂꯩꯃꯥꯏꯗꯒꯤꯅ ꯑꯃꯨꯛꯁꯨ ꯑꯁꯥꯕ ꯊꯛꯇꯣꯔꯛꯄ, ꯕꯪ ꯁꯥꯕ ꯄꯣꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝꯗꯨꯗ ꯂꯧꯕꯨꯛꯇ ꯂꯥꯏꯔꯕ ꯊꯕꯛ ꯁꯨꯕ, ꯂꯧ ꯈꯥꯎꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯗꯤ ꯋꯥꯈꯜꯗ ꯐꯧ ꯕꯣꯔꯥ 2 ꯆꯥꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃꯗꯤ ꯊꯥꯕꯂꯩꯅ ꯄꯤꯕ ꯏꯖꯠꯇꯨꯗ ꯈꯜꯂꯒ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯕ ꯈꯥꯡꯂꯤ, ꯃꯈꯨꯠ ꯂꯦꯞꯇꯦ꯫ ꯑꯃꯨꯛꯁꯨ ꯃꯈ꯭ꯋꯥꯡ ꯅꯥꯔꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯈ꯭ꯋꯥꯡꯗꯨꯗ ꯊꯝꯂꯒ ꯑꯌꯣ ꯍꯥꯏꯗꯨꯅ ꯂꯣꯟꯈꯠꯂꯤ꯫ ꯃꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯕꯖꯥꯠꯅꯤꯅꯦ꯫ ꯊꯥꯕꯂꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯤ ꯑꯃ ꯊꯥꯔꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯏ꯫ ꯅꯣꯡꯗꯝꯗꯨ ꯊꯕꯛ ꯂꯦꯞꯇꯅꯕ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯌꯥꯁꯦ ꯊꯕꯛ ꯐꯩꯗ, ꯊꯕꯛꯁꯤ ꯀꯌꯥꯗ ꯊꯨꯅ ꯁꯠ ꯇꯧꯁꯤꯜꯂꯤꯕ, ꯃꯄꯥꯡꯒꯜꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯏꯌꯥ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯄꯤꯛꯂꯤꯉꯩ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯁꯪꯒꯣꯝꯒ ꯌꯥꯝꯅ ꯄꯤꯊꯛꯂꯝꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯅꯪꯗꯧꯅꯒ ꯀꯟꯗꯦꯗ꯫ ꯅꯪꯅ ꯄꯨꯡꯈꯥꯏ ꯑꯃꯗ ꯂꯣꯏꯕ ꯊꯕꯛꯁꯦ ꯃꯥꯅ ꯄꯨꯡ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ꯫
iyadi masana masa phariba thabakna yangliba kannaga kalliba nangbu pokpiba ima pabado maraibak phaidako ngasigi numitse nanina kaidau nungda kauraroi he asumna thagalakpasida nungdam harauduna hena thabak mangam pangsili adubu sum paktharaga tarokpana warakle pakhwang narakle sormapi holakle nongdam pakhwangdu tamna thektoktuna nongkhalai madu ubada iyai bungo kita ngaire loidoba madugi kasin thangma saruktumaga khawrabadi loiran madu loirabadi aina thamliba hawa thum mayamse khillaga leirabani nang pisadaugi adai nangi oinaba phawbara ani masu pidau loidore kita ngaire loisilo nangse na pangaldi kaidong he kaliko ai isa singi pidam na pham oidoini nangse as kankre numisu tasilakadawre thengkhini loisinaba tawro ko asumna them duna phawdu khai halakpaduna haujikti numit tasilakle nongdam wabana loire makut khubaga loine ising hangatli loisalakpadadi wabana mamit mana tarang chatle masa hairam karaktuna khongang makhongi napi maraktuda longni hekta hipchilli ine kadaino chanabadu piro wabana sidori soire sum thawai silang kido mali thabalai haugattuna magi phajana khaulduna thamlaba phawbai singduda koine yengi khalli asidi kadaidagino khangdaba angawba ma thengnarudana yam kanare lau khawbagi selsu tingdre haitha phagi sana thaknabasu tingdre apangbase them na ngasidi ukai takpanidana aisu thabalai laidabi haiduna khullasida iming lairibani man laksaba yabrado laklibasibu heigi nupa natranya manida kanade masidi heigi thabaksu sisinaba loirabanina thabak tawke khalladuna nongdambu kawrei iyai bungo yengotu ada heigi nupa laklibasiya ubra karino manu purakti mayomsibo makhutsidasu seitup asang bangsu pairakline tawrisidi kamdawniya nang uradi soiduna phubirani do as heigi nakta nupa nang leiramidina kamdawni iya thoi nang kharatuna selhoro aigi nupa sia ya sathibani mana nang phubirani ai khamba gamta ngamoi dawribani aidi inegi mateng pangjabani kariso lamen tuhin ma thabak su tawkiri madu aigi nupa sina khangloi dawribani ne wahang pahongdana khuna hana hekta lamakka dawribani nongmasu nupa ma aigi nakta ising thakina sangakpa adugi nupa do aigi nakta lepamnidana nupa do kaya thina phubikre phajana sokibani yengba ngamdaba za madugi nupadugi dasado nangonda muktani haibibani makutta pairakliba lisai mayam si uredana mana phukiba nupado hauzik phau phamungda hagot kankhat ngamdana taraga leiribani nangi phananabani nanena haibiribasi as aigoi sumda sumlai phau supujiba asapot hawo thumsu kemda saje hira asa thak phau seng haibududi kona muktalasu sarsi ai sarudi amuk tekibadu loire hais selawna pharani asi haiduna philato makhutuna pairaga nakal amada mayum yawnaba kanna senki thabalaigi nupa thanilsu yausilakle khawba loiramlaba magi labukta ubada ai phosidi sitnana khawramledana nangna thandana khawiro sibo angawba nupa amala ame pharaga thabak suhanmanu nang lakpa ubada phubirani dana kidana muk maning thangalaga senkre thanil magi nupigi magul khangmana o ai khange aigi nupi araiba nupi sunatabasida laknage lakwa kanagumba ma nangna oin tap takai laknaraga thakibai wani ho mani summe haiduna makhoi ani nokminai asum tawdana nongalaga phawsingdu kai thana loktuna jaba watana nungaina panki wari asidagi aikoina hangba yabadi nongdam amasung thabalai kanani hena kalli haibasi thabalai na kalli maramdi nongdamna mapangal hena kallabasu thabalaina magi wakhalau sing sisinaduna laina nongdam akanbadu sisinaki wari sidagi aikoina khangadabadi lausingna samu phai haibasi